Drug case ta Chennaba Kuki ama bel Loubada Leingakki employee Saduna Surety Piramba Meetei Pangal ani fare. Mamang sahi 2022 gi December thada More PS na illegal drug singa kona na fakiba Kuki nupa amabo mari lainaba court gi bel Loubada Leingakki employee sing Saduna semjin sajin ba document sing court apisil laga bel bonda Surety wairamba Meetei Pangal ani police na fare. More PS na illegal drug singa kona na fakiba Kuki nupa adugi maming Let Khotson kip gian kauwe maakpu case asiga mari lainana jail da thamlaktringai gi chairakta maaki maikai dagi case asidagi bail pibi naba Lamphel court complex da lairiba special court ND and PS Manipur da prayer tawrakhiba nei mahaki prayer adugi matungin na court na bail matter asi khanana bagidamak criminal miscellaneous bail case number 159 of 2023 laukhatkhiba nei aduga bail matter khanana ba case asigi hearing chatharaba matungda Haukiba July 2023 da court asina pikiba order amagi matungin na let Khotson kip genda default bail pikiba nei adumoy na mag illegal drugs ang fagat pagi case ta accuse oiriba miyoy asibu court na bail piraba matungda mahaki bail bonda MD Rashid Ahmad amasung MD Farid Khan kauba miyoy ani khangna makoy ani mag Manipur Leingakki employees sing ni haiduna semjin sajin ba document sing sizinaraga Surety sing oiram khiba nei Makoy anigi manungda MD Rashid Ahmad na mahak EIN 093651 gi makada piyon oina thabak tawri haidaga MD Farid Khan na EIN 043621 gi makada Deputy Commissioner Tengnopal gi office ta driver oibani haijilamba nei adum oina ma court ki maikay dagi makoy anina let Khotson kipgian gi bail bond Surety oina bagidamak court ta submit tawram khiba identity card amasung salary certificate na chingba sing court asigi staff sing na verification tawrubada aranba amasung semjin sajin ba document sing oiram khibani haire court na thogdok asi thengnarakpadagi ngarang court asigi seristadar endana chandran na complainant oiduna makhoi ani gi mathakta lamphel PSK OC da report ama file tawkhibane loina na makhoi ani na sigumba thawong sing chatharambagi damak IPC section 465 468 471 amasung 473 gi makade action laukhat piu haijakhibane Complain asigi matungin na makoy ani police na faraga makoy gi custody da thamkhre ngasi mari lainaba court puthokani haire